Ahanba maktada channel asigi maikeri Mayambu Taramna ookchari loinana ikoknuna khurumchari. Ngasi sumahau sagumna yamna nungairaba horror story ama pudun lakchari. Wari asigi mamingna THAWAI dugi LAMAN. Wari asibu ibirakpana JUJU. Adudi miyam wari asi pathokcharak lagi. Wari asi pathokchaba matamda soikhiba yawraklaba sumyam nangakpiyo hajari. Yamna kai hena chawba yumdi natte adubu yengbada rasi laina aduki matik fazai. Sahar mayonda laiba yumni. Inkol sambal pi. Chekna wal wangna khajali. Mai ngana marang kaina thali. Nungdang fana thenglaba phawba akiba pokkadaba mafam leitri. Mi yamna taba jaga oibanina. Main road nakandana laibasu oibana. Ahing nungdin numidang khaktaba makai gari makhol tagani. Achikpa haibadu phangbada khara wana thokpa mafamni. Gate adudagi car ama thausilai aduga sumangda sariba piktak tawba sangoi aduda car adu khamlaba matungda sayonba garidagi kumtharaktina yum manungda sangi. Mama ibe malaima living room da famlaga TV yengduna masabu halakpa ngairami macha changlakpa adu ubada kauraklami asamna sayonba masidi khara thengi da ichase Imanaba amagi mayumda sakcharurabani. Chango nangi roomda. Iru mai thajaragane tumu. Hoima. Asamna hairam laga sayon bado magi room adomda laami. Staircase aduda kakhalagni. Hidang mai khara chakchana from aduda thakchiluba aduna madi udraboirida. Staircase aduki makha oirapna musin muba mami sami ama leptuna leiriba ado. Sayon by staircase adu kaba loiradana magi roomgi thong adu hangtukli aduga manungda sangduna thong adu thingsilaba matung dress hongtukli aduga towel ama sesili madu loiraga bedroom da attach tawba washroom aduda sangluruduna iruluzaraba tawam sayon bana mamai tathoke haina basin ge tap ado hek thabaga basin adudagi ising tarakpagi mahut angangma namnap lauba ikheng oina taraklami Sayon ba khangpre khangda tunghalli mihol lawai lutonda honba makai tep adudagi tarakpa ising ado munni yengduna leiki thangnaba mikopta bedroom gi thong ado mapandagi kanagumba miyoi amana lok torupagi type kok thilakpodo sayon mana fat amu bedroom gi thong adomdagi yengi mana adomne hek yeng thorakpaga thong ado thilaklamba aduso lepkri Sayon bada amuk besin adam di yengi. Hausi waida nap lauba ikheng oina tara ahuba tep ado. Mikup asidadi lutruk luba ising oina tarik lami. Madu ubada sayon bada gaksa nada. Mamit kupta tep aduda yengna asam na changsali. Hausi da mana tep tagi ikheng tarakpa oina ukiba ado. Wakal na oira male amuk khali mikup asida. Sor amurak sang no hontuk laga besin adugi hek mapada Walda mingsal macha amal theliba aduda fat amu yengkhatli Mikup aduda uraklami Mage tung oiramna bathroom adugi kachin amada phi angho bangak te setbi mana cheliba phizon aduda iking tairabi mamai de dak pham maseng khangda tarabi masamana farabi mamai aduda so iyamna tairabi nupi amakhak leptuna leibagi mami mingsal aduda uriba ado Madu ubada Sayon ba khangpre khangna lawi Ima Aduga amuk matung lomda fat onuri yengi Mingsal aduda uriba nupi aduna lepliba zaga aduda adubu mani yeng thorokpa matamdari mafam aduda kanasu leiramdi ihang hangduna leiramni Sayon ba mihano ado makol thokna dangdang songba makai mafam aduda munna yengduda lei Sidi mong amani kuina pantharuba yararoi khana Sayon ba do iru phauba Lujaram da barum dagi tholaki. Sayon bana hatu tauba barum dagi tholaki ba ado. Barum aduge kachin amadagi mushin muba mami amakakna pindani yenghawi. Matangi numiki ayuni. Sayon ba do tum hawalaga breast nung tawthukli iru mai thajari aduga anawa dress hongduna magi room adudagi kumtharaktuna kitchen adomda lakrami. Ngarang numidang bathroom da thokiba thodok sing ado ningsinglagama masa ado ningzing mangzing tawi wakhal na phomang na badungna ihai haningdaba phawi
Kachingi thongjindu hek yobaga uri. Magi mama laimana mangol lomda. Matung onsilaga. Besin aduda kolik khra phingtok chamthok toriba ado. Sayon bana changsilaktuna dining chair amada famna haireklami. Ima, agi breakfast pibiro. Asi haiduna magi phone ado lauthoklaga photo aduda Rens khara yengduna laiki. Mama ibema laimana besinda kon phengliba adugi makhol aduso nasonnana tari. Asamna shum sayon bana Rens di yengbana minute 10 mukti haujinkri. Hauji phaw magi breakfast di mama na sembidri. Sayon ba phone ado fat lok tu sile aduga besin adom di yenglakpa matamda besin adudagi ising thaduna leirami. Adubo magi mama ibema laimari kitchen aduda leiramdi. Sayon banangak chana na akoi yengi akoi bada. Adubo magi mamagi mami phawba uge fangdri. Madudagi ma famlambada hagotuna gas stock adomda lagli. Breakfast semduda thambagi mami sutadri. Priest adomda lagtuna priest hanglega yenglubudusu magi breakfast manungda yorumdri. Besinda ising tabagi makol aduna amuksu mabu khazik anyway tawbugumna sayon bana tep ado laisili. Aduga kitchen dagi thoraktuna mama bu koi kawi. Ima kaide lege. Matam aduda living room adomda pochei khara limaida chingduna chatpagi makhol magi marakungda tarakpa aduda sayon ba living room adomda prap amuk lagli. Mana living room ado yorokpa matamda room aduda leiriba TV ado masa matamda on tawjari. Sayon bangak na TV gi screen ado yengi. Screen ado amu bangak ta oi. Adubu violin natraga karigomba instrument amana khongbagi yamna nungsiba ing lauba music ki makhol di tarak nami. Music ado sayon mana hana takrugum di tawi adubu kayada kadaida takhibano haibadi ma ningsingma thokdri. Sayon batumina somtarami music ado adubu thangnaba mikupta music ado khangret liap khiduna nupi amana kanna akiba mongonda khonjal yakna laubagi makhol amana fat mohon sindki. Khonjal ado yakman bana yum aduma pungnin nili. Sayon baso nakung ado mensinduna khang. Second, ani ahumuk laurumlaga lebkri khonjal ado. TV ado so masamatomta muchakri. Sayon ba nakungda mensiliba makot ado thangthai. Aduga magi akuiba dudi yengi. Pungchik sikri mapam ado. Madugi matung living room adugi thong ado mapandagi fat hangdur lami. Sayon mana thong adomda yengbada magi mama ibe malaimba ado mana masing hapa khaw ama paiduna changlakpada uri. Sayon bangak na hangi mamada. Ima yumda loitrunga saide. Leitida ai keithel da pochai khara yengdubani. Ahina zatpadadi isari tumba haugat hudri. Sayon batumina leiki wakal suma onwon khalli. Mana tumba haugotrungai keithel da zatkiba oirabadi. Mana ahanba kitchen changlakpa matamda besinda kon phenglamba nupi aduna kana. Sayon ba adumna manglaga leibada uraga mamana hairaklami. Lao kitchen da breakfast to chana na badawrasi. Wa ase hairam laga mama ibema leimadi kitchalom de changkri. Sayon mana amuk living room da wakal maon khanduna leplega lehaw. Mathangi numine sayon bagi mama ibema leimado machanupi gi manakta chatkirami thabak amagi dama. Aduna yum aduda sayon ba khaktamak leirami. Ayuki breakfast saraba matungda sayon ba do magi room da changlakami. Mama na ba amagi mayumda chatki haina dress up tawna na ba hotne. Room adugi kachin oiram na thariba upu adomda laktuna upu ado hangdokli aduga. Hangar da bagi freight mayam yaliba adugi maraktagi freight ama khalingai tanja aduda. Mana hangar ama fatlaw tharokpaga mapa chapsana na upu manung aduda nupi ama famduna leibagumna na chapna na urami sayon bana. Sayon ba mamay adu fat onduna thangai sengna munda yanglaklami. Matam aduda uri nupi amagi. Asiba hakchang upu aduda leiramliba ado. Nupi ado angoba pijon sele. Angoba velvet sustongi. Sanalikon matik sanisi. Makoki sarukta hodrong hona leiri.
ahoba mafam adudagi isu yamna sinthari aduga nupi adugi mamai dudusu dakfam yanu tarami sayon bane hena kiribadi asiba nupi ado moment panglamba aduni amadi magi panglaba mimit anido sayon ba mangonda yingduna leibugumna tawi kizaba pakhatpagi mayayna sayon bado upu ado fathingzali aduga mamai ado hut leithorokpa matamda magi hek mamang manaktada leptuda lerami hauzi upu manongda yahoba nupi adugi asiba hakjang ado sayon ba khangprek khangna mamito ushinduna lawi thangna ba mikopda living room adomda piano ama tablapna khongmagi makhol su tarakdami aduga magi room adumaktadana wheelchair na inbagi makhol ni tariba magi mamang amadi matungdana leptuna leri phibam kairaba asiba nupi adugi hakjang ado tofong khangdraduna sayon ba makotna manakong ado messenjaduna amukso kanna lawi mana lawba loirakpada manakong mensiliba aduso lawthokli adubu mikop adudadi mafam ado pungchik chik na lerami khonjal ama phok taramdi magi mangda lepkhiba nupi aduso leplamdri sayon ba sor amurak sangna hondoi aduga dress hongdabi mana haujik setliba phijol aduda adumak mamana ba hoida setnanaba thodaklami kargi so adu paiduna sangoidagi gari ado kakhatle aduga start towi adubo ngasiri gari ado pak hekta start towi yaramdi adubna sayon mana gari ado hanjan start tongna ba hotnaringai gari ge back set aduda miyai ama phambagumda magi air view mirror aduda hairap ui sayon ba chapleptuna matungda yingthore e adubu kana suleiramdi mafam aduda ihang hanglami magi wakalno oira mare khalna sayon bado amuk mamai leithurekpada magi hek mabang aduda nupi adugi ihing naying saraba maithung ado steering wheel adudagi likalaktuna mangonda yen adu ubada sayon ba khongleithuna gari dudagi komthai aduga lauraga gate lomda chenthokhi yaichen ge lawyer aduna lona police ta pau piduna sayon baga yaichen gi marakta leina khiba mari adugi matangda hairami madudagi police na sayon bo mayumdagi farga custody de thamduna interrogation chathaki nongdiri de sayon bagi michan machindagi achomba paudum taba phangkhidi adubu homni suba numit aduda lawyer ama changlaktuna sayon baga wari sanahalli lawyer aduna fajana tawbadagi sayon bana so achumba warol pumba hairaknami sayon bana hairaknami sir ayasingbu warol pumba amzu sithadana loina hajaraki asanna haiduna sayon mara wari ado liba haurakki sayon ba hairiba nupa asi masak matayomna fajaba chung firal chaba wangang sangangda mi yamna khonba hek yengbada yamna achama nupa amakakni magi asigamba afaba magulising asi sizinaduna masa paisa painanaba kanna hotnajarami mingondagi thenglega sathok thaktukpa oijaba lawba yamna haiba yamna kaning suba nupa amakhakni sayonba mana haujik seliba plan ase yaima hairiba paisa yamna paiba nupa asigi makhar thabak tawba asini yaima gi nupi leitri machanupi ngaktar ani sui machanupi atombi adude lairik tamli mapalamda aduga machanupi ahal aduna afawba piano khongbe nupini yaima gi machanupi ahal adugi mami yaichen haina ko sayon baga yaichen gase hanana mabangda su thingnakri event kharada adugana masak khangniram sayon bana haujik khalibase yaichen bo namdana luhongduna lauraga yaimage lantum property sing ase tangkhai ama magi oigi haibisini magi chawraba manglal ase mangphauna naba hotnabada afaba phataba pambai kaya ama sijinaki sayon baga yaichen gado tha ahum gumba mo khangniraba matungda luhonglami yaimana su sayon base afaba nupani haina khalami awun chawna tamni fajaraba piktak toba yum amasu sahar mayolda makhoi anigi oina khudol talam yaimana yum aduda sayon baga yaichenga khakta lerami sayon bagi suma pa leikhidraba kuiri aduga magi mama ibema leimana mayum pan khrebi machanupi ge mayumda lerami adubo nongma itha thazadana thodok amadagi yaimagi punsilongki amadi mana iramba wilge matung inna magi leiriba lenthum property khudingma yaichen amadi
yaichengi manau nupigi mengda palami magini haina siki amagi sangda karimata phanghaudaba adudagi sayonba aduki matik saurami hapta amagi matung yaichen so laibak thiba accident amadagi makong chatpa ngamtraduna wheelchair sizinaduna laiki amadi sayonbana mabu luhongliba asi mabu nuksibagi nate magi lanthum property khaktamakta mihobadagini haibaso yaichena khanglakhi matam adudagi hauna makoi ani toina khatnaba mare yenaba horakhibani nongma numit amani sayonbana sauna haidaklami lawyer nupa aduda yaimagi business amadi property ki che sangsingdo aigi leifam khangba pami aisu leikhidraba yaimagi maya nupani mado khangbagi aigi right lei lawyer nupa aduna khumi warobiroi sayonba che sangsing ado mem yaichiangi ayabu yaudana nangoda khangan bangamoi sayon mana wa ama haigi khanna maya heka thoropaga yaichen na hangla ami chisang singdo nang kai dog haibano sayona yaichen gi khonjal adomda yeng thoropa matamda nupi ado wheelchair aduda famlaga thongjil aduda lerambada uri sayon ado amo yaichen da onsale nangina thonati sida nang yaw uwi haidi yaichen na khomi se wakal yaudaba minati nangna fana aibu namthanaba hotnarabasune nangdi third class ki mi oina adoba legani aigi level yoba sungongomoi nangna khanjariba wakhal mangjariba manglan pumba aremba tagari khangjau aigi pana thambiramba lanthum property khudima aina nangoda sinaroi nangbu phana khalluba aise apangba tahori nangda phatta loksing season aduna mibo manghanna ba hotnariba bakhei nang mikha ponduna adumak leigani haibase khangdaba sai sayon ba changsilaktuna yaichen gi mamaida khupakna sapukana thai aigi chinta khumba nangi na tikla ha aina nang bulu hongli base nangi lanthum property gi duni nangi property khudimak aina lawdana toklai wado hairam laga sauna mafam adudagi satki sayon ba yaichen su sayona khupakna tharamba khajai ado paisinduna sayon bana chatkiba ado mami khana sauni yenghau aduga maya karkak sikna machinda soli yengna batai kanana ngongi haibado sayan bada yum adudagi thoraklami yaimana magi damak leibi khiba mamal tanglaba kar ado thaudana imphal mayonda leiba cafe amada maga khangnajabi nupi aduga unarami nupi adugi mamingna Sophia haina kawi chahi nauribi college ta BA first semester tamlibi angangni sayon bana themdana angang adubu koibibani Sophia na so sayon babu thamoi sengna nungsijaki aduga magi marup singa masak khangnabasu khangnanabasu hairami adubu madugi wa ado sayon bana yaramde maramdi Sophia ge mamanaba mamanabi singi marakta sayon base nupi thiraba nupa amani haiba khanglamba yawram lagani kibagini pumnama amata khangdana ba haiduna sayon bana magi mabing Tony kawi haina Sophia da hairami adana Sophia na so sayon bagi aseng maming khanglamdi kefi adura Sophia ga sayon bagado ngehak unaduna wari watai sarure achapo su saminari madugi matungda pung thingzilakpa adura Sophia ado auto tongduna hankri magi mayumda sayon basu mayumda hallage haina magi car park toriba adomda lakuma tamda magi phone adura message lakpagi notification makhol ama taraklami sayon ba khongra pocket agi phone ado lokthoraktuni yengba matamda yaichen gi message oirami message sing ado asamna irami yumda hauji malao akhoi ni sanagadaba aruba wa ma leiri message ado baba loiraba matungde sayon ba mabukning de khali aduni da nupi haiside nangdi ai udradi leibangam dadaine hausidi gyan tajak lamai nangi lanthum property khudima aingonda pirege haira kaurakni bana tronangi se asana sayan badu raga amada wakal sagatuna mari car ado thauduna yumlomda amuk la ami gari ado mafam sana khamlamlaba matungda sayon badu yum manungda changlaklami ngan khaiga manadaba maongda yum aduda ngasiri ichikchi taibang mi amata leitabagi maongda saum amata phanglamdi mapaldasu
akhak arauga loinana akanba nonglei nungsiso chitlami sayon mana living room da changlakpa matamda yaichen do wheelchair amada famlaga leirami icham samba khudang akakpa furit angauba aba litlami angauba machugi blade sus ama tungi nakongdena diamond gi sana ani chele magi maming thaba sanagi bracelet achoba ama khudang da si adiga heart shape ki pendant oiba diamond gi necklace ama so ngaksamsi sayon ba changlak iba adu yaichena su uri magi wheelchair adu indana sayon bage manakta changsilaklami ma yaichen do sayon mana halaklami sakak takna yaichen kaigino nangna aigu na se haribado ha yaichen do akhaba miyeng amaga sayon da yengduna khomi aikhoi ani luhongba amadi relationship khudingma namthak ngaktani haiba ai khangi adubu aini thamoi sengba amakpa amata yauda nangbu nang oina yamna nuksi adubu aina minamdabani soinaibi khongtit nabi chatpa ngamdrabi nupi ama oibana aina nangoda baran yamna oiraba haibigi chingdaba ama isada phawi aikhoi ani shumaina toina sum mari yetnaba kanaba tawdoi oirabadi sei asi haiduna yai chenbana emla brown machu ama sayon bada pirami lanthum property khudingmak magi mamingda palabani haibagi agreement oiraboi khaladuna sayon ba mabukningda harauje adubu maithongda karisu uthokta hanglak ame koino sije yaichene khomi mamitagi mapi ira chinthaduna se nangna pamjana ngaijirakpa chesang singdo ngasiri ahina namoda loina sinarabani aduga sige manungda aikhoi anina nungsinari fazana loinari matam aduda namkiba photo singdo loina yaurabani photo singdo luna nungsina thambiyu ko amanda mangangana ase haiduna yaichen do thamoi sokna kaplami sayon basu yaichen ge aduguma matau adu ubada khajikti nungaiti adubu harauba amagi nungaitaba ado namthakri sayon ba envelope ado hangdoi adubu manungda yauramliba photo sing adudi sayon baga Sofia ga unaringai lona kaplamba photo sing do oirami duga chesang aduso adultery gi sasta yaichenas sayon babo drivers tawbagi drivers letter oirami thangnaba mikoda sayon ba ngakna yaichen de yangla ami adubu yaichen kapliba ado leplaga makhol hauna thawai tana nokli yaichena sak kaktakna hairaklami photo singdo pamjaraba natra haujite nang kanano haiba nangi girlfriend angang aduna su khangleni sayon ba sauna maya kakrak sikna hangi nang di kamdong se nang na tawba thabak khudingmak aina kai gi khangoi nangi na tung inaduna aigi mioi kya chali haibase nang kaudaba fai ai khanghandana nang nan lona chali bali sajat khudingmak makhoina loina ingola tami nangna nupi ase khangnaba haurakpada aingoda emotional kaya tawrakhiba aduda ai khangba ngamdraduna photo singse lona namlaga lawyer da utuna nangba drivers tawna naba hotnabani hausite mai pakli sayon ba sauna law he tawbu ngabe nang se wheelchair da leiri haina aina laina khandok lubage mahiro hausi aina phangise ibani divorce tawba sungya yaroi nangi lan thum property khudiba aigi oiju phawba aiko eni drivers tawba sungya yaroi manna wakhal khalo se video sida proof amasu yawbani asi haiduna siri ama yaichena sayon bada piraknami aduga asamna hairami nangbu jalda lehenba ngamba proof na siri sayon mangang amusu hangi karamba makhalgi video yenglega khangani sayon mana DVD player da CD ado haptuna TV scroll da yengi CCTV footage amagi video ni yawramliba ado video ado da sayon na yaimagi bedroom da changlakpada ui aduga yaimana phamduna leirami magi phamung aduda
Sayonbana hai video aduda. Sir, aibu kaubiba kai haibininba. Yaimadu ningamdan hangi. Nahak mangna kamdongna. Sayonba karisu khangdaba saduna haidaklami. Karino sir na haibirise. Ai lausin mangamdri. Yaima khonjal wangkhal ai. Nangna tawba khudimak aina kagi khangoi. Aina nangbu luna tawba. Thajaba khudimak adugi khudong sawa lauduna nangna aigi chanupibu sizinaduna. Aingondagi paisa lauthoknanaba hotnari kaigino. Sayonba ngakna. Ai lausin mangamdri sir. Yaima sauna. Sayonbagi mamaidi chena khara langsadi. Chena singdusu iri. Sayonbana maram sadana yaimagi company dagi paisa lauthokpa. Yaimagi lanthum property khudimak magi oinanaba hotnarambana chingba khudingi evidence singni. Yaima amuk makha taraklami. Nangse karamba mino ai mai aksingna khangi. Angang oiringai dagi hauna migi mapot maran huranba yamna haiba. Suduna nungaiba pamba mini. Nanguma misak amada aina aigi ijanubi thajarubase aigi asoibani. Hauzikti nangi chenpham leiraroi aina police ta pau pigani. Nangi nathakta charge kaya thangatuna nangbo dandi pigani khang. Asi haidanu yaimana magi phone ado lautoktana police ta call tawnanaba tawringai. Sayonba prap yaimagi manakta changsinduna yaima bu phamungda namsilaga phone ado mulli. Sayonbada room adugi thong ado lock phat tawsili. Manungdagi aduga hingchaba amagi sakdam lautuna yaimagi manakta changsari. Yaima pakhatpadi poi adubu masa soloba oibena kari so tawba ngamlamdi. Thangnaba mikupta khulai thuna Sayonbana mon ama tap lauduna yaimagi mamaida mensili. Second khara yaima masa ado amuk haugattanaba hotnarami. Kona thangda magi masa ado patrak padak takri. Sayonba mon ado lauthuri aduga yaimagi asiba haksang ado yengduna akaba mino ama dokfek tawraga asan hairami. Nangumba hanuba amana aigi manglan thugaiba natikla. Hauziti nangna maram oiraga ai paisa paiba iral ithum wataba misak ama oirani. Asi haidana Sayonbado room adudagi koina leramda prap thokhirami. Video matik adu uraba matungda Sayonba basa ado leita phong khangda yaisienda yenglami. Yaisiendi hanana mangonda sauna mapi ira chena khana yengduna lerami. Yaisien pendana hairei. Aigi baba ado mangak neduna siba natte haiba khanglakpa mikupta. Aingonda kari pakrongani haiba nang khangba ngabra. Nangi na khutmakda aigi baba hatpade khanglakpa mikupta. Ai police ta pau pininaba police station da chatki. Adabu laibak thibani. Ai lambi de accident hoki. Thawduk aduna aibu wheelchair asida phamalle. House di ai phathaduna leiba ngamlaroi. Police ta pau pigani. Baba hatki bagi nangbo jail da lehengani khango. Asi haidana yaichindo magi phone adu lauduna police ta call tawge tawbada. Sayonbana hol ado munduna laimada langkhaikri. Machat thokna kai. Phol aduda yawba evidence sing aduso leina manghankri. Yaichin makha taraklami. Police da yawba evidence kudimak mangkhrsuna. Original coffee singdi aina chaksina thamni. Nangna sungphang phangloidaba maphamda lotuna thamni. Asi haidana yaichin ado magi wheelchair ado mamai leigi tawi. Adubo Sayonbada tap phai. Aduga akiba mino ama nokladuna hairaklam yaichinda. Aina nangi napa hatkiba adudi. Mana aigi arol athupsing khangkiba adugini. Hauzikti nangnasu aigi arol athupsing khanglabanina nangsu ina hatpa tabani. Nasana yana nangi property khudimak engonda piri haina sign to. Madu oirabadi aina nangbo tekta kaidana thamgani. Nadu natrabadi nangi puchi chupa ningamdaba adubak legani. Nangi napagi laman khumbasu nangi nati. Nasa khakta manglika tokani haibase nangkhang. Asumna Sayonbada hek haibaga yaichena Sayonbagi makhuttu mayan kanna chiklami. Aduga khulai thuna wheelchair ado makhutuna illaga room adudagi prap thoki.
Sayonba makut anabado paisinduri cheirak khanglamdagi yaichena senkhiba ado ubada prap tanarakmami. Yaichen subagi underground room aduda sangduna thong ado loktoksingi hek tawbaga sayonbana mabu phabna hankri. Yaichen amuksu sayonbagi makuta kane mayana chiklam. Sayonbana amuksu jaina khangliga yaichen ado wheelchair ado masana injeraga staircase adomda lakami. Staircase adugi manakta yaichen chaplepi. Aduga asangba angama staircase aduda yengthai. Sayonbasu chensilai magi manaktamna. Kana chensilakpado oibena sayonba masa adu break habangam hodi. Grong thengjili yaichen gi wheelchair aduda. Thangnaba mikupta yaichel so amuktang kanna lauramlaga. Wheelchair aduga loinana staircase aduda onthakri. Sayonba staircase tuda chentharaki. Wheelchair ado khara lapna takri. Yaichen gi haksangdagi. Yaichen gi masa aduna mamaida upsinduna ikhinglakta taduna leiri. Sayonba prap sangsinduna yaichen gi mamai nongkhathali uri. Yaichen gi makok maseta yauna hotrong hona sokliba ado. Aduga magi mamaida su pitak tawba dakpham kaya amatari. Mamiti pangthoktuna leirami. Sayonba yengi yaichen mihul hulibra haina adubo. Adumo mihul hulmikidri. Mapam adumaktada aruiba yahip tankri yaichen. Yaichen gi asiba haksang adu uraga sayonba do. Tawfong khangda burum soli. Kaino ina dawdurisi. Aina mabu hatkraba. Ma siradi aigi manglan pumba. Kaidani. Kuina leitharabadi khudong thiba oirani khanna. Sayonba yaichen gi haksang ado plastic amana yom sindana mafam adudagi puthorakli. Aduga magi car maning aduda hapsilami. Sayonba gari do thauduna turel amagi mapanda laklammi. Ahing athingbu oibina mi kana su chatna drilabi do. Sahardagi khara lapna leiba mafamni. Asuna sung gari thorakbana turel mapal adu yorakli. Ichik chiklaba kana su leitraba imam mamlaba mafam aduda sayonba gari do khame aduga. Yaichen gi plastic ni yom silaba haksang ado gari dagi lautharaduna turel adhomda lagli. Aduga yompak amana leibak khara luna tawtharaba matungda yaichen gi haksang ado mafam aduda phumlami. Madugi matung ma gari ado thauduna amuk halaklami. Wari sing ado sayona amata sithadana lawyer aduda lirami. Wari taba loirakpada lawyer aduda asamna hangi. Ado nangi imana karamba matamdagi nakoyumda leiriba. Yaichen sikraba matung yum aduda ai tomta leiba. Tanbadagi imabu aina isigi mayumdagi kauduna aiga puna leminamani. Yaichen nangna hard kre haise nangi imana di khangra. Khangdi toina di hangi. Yaichen kadai di chakre haina. Aina aduna aina yaichen do magi manau nupigi manakta vacation chakhi haina khumi. Lawyer ado makha taraklami. Hauside nang nara lei haise nangna sana yare ko. Yari. Lawyer aduna amukso haireklami. Okay, adu oiredi hayeng court to puthokpa matamda nangna sagi naral na sana yagadabani. Amadi yaichen amadi magi mapa ibungo yaima makoi anibun nangna hatpani haina phongdokpa tabani. Hoi, ai soidana khumjagi. Asamna ngai hak wari sanaraba matungda lawyer adu chatkri. Makoi ani na ngasai haubadagi loiba phauba wari watai tawriba sing adu room aduda interest tawriba CCTV camera aduda loina video amadi adu audio coverage tawrami. Sayonbana mama sana yaima amadi yaichen hatpani haina phungdokhiba amagi masagi maran yazdakhiba sing adusu CCTV computer da tarami. Sayonba masa yaudrubasu ngasigi CCTV asi counter da puthokpa matamda Sayonba mara leiri haiba ikhangda khanglani. Lawyer aduna sakraba matungda sayonba so mabo detention piriba police ki room aduda leirami. Nomit adugi nomidangni sayonba do magi dabak pirakpa dinner ado sathoklaba matungda mompa yaudaba phamung aduda matomta famlaga ungduna leirami. Room adu khradi adumak sawi thong asoba ama pale aduga thongnaw pitak toba ani amasu Soroka tainana adom da pali.
Criminal mayam amana kota hearing satharingai matam aduda criminal singi adugi laifam oina sariba detention hall adugi khwaidagi aroiba room adudari sayon bana matomta leiriba ado asumna sayon bada ungduna famlaga leiringai tanja aduda kadomdagino khangda piano khongbagi nungsiraba khonjal amakak nason pikna mage manakongda taraklami makol adu tabda sayon ba gyan khanglak pugumna tawi mamai adu fatfat koilai leidona yengi makol adu karamdagino khanna asumna mana yinglingai tanja adudani room aduda theliba blab ado mai khappa hauruklami sayon ma masa ado mikop na homsingnani yaisan ki thawai aduna mabu otpa lakli khanglabada karamda masa ado ngakthok jagani khanbada awaba ama oi blab adu second khara mai khaplam laba matungda masa matomta foot muchakri mai aduna hek mut kiba thangnaba mikop tudani piano khongbagi makol ado sayon bagi hek nakong manaktada yamna nakna tarakpa ado sayon mamanakong ado men sinduna mami ushilaga khangi second kharagi matungda manakong min siliba makot ado lokthokli piano khongbagi makol ado takhidri mapam adu isikchik lamli khonjal amata tadri masagi kanna chungliba mihul ado fathajatuna sorda amurak sangno hontoi sayon ba aduga hiptaki haina magi blanket masa ado semjinna ba haiduna blanket ado makotna hek thangba haubaga karigumba chot lawba posak amakak magi makotna thengluri sayon ba blanket ado fatlang thoklamli amama marak oibana posak ado karino haibadisu khangludri thangnaba mikupta magi blanket ado da masa matomta kang khalomda taki sayon ba masa ado cheng thaibugumna netli phamungdagi kumthaba sukije hippa sukije tawphom khangda gai hak phamlaga madugi matungda mar tapna hipthari mamit ushili adubu tumthabadi yadi minute khare tumina leiramlaba matungda magi phamung makha aduda nupi amana tablapna kappagi makhol ada amuk taraklami sayon ba mamit adu chajat ushili pirangsu arep akham leita sintharekli mana hek mamik pangthorakpa mikupta leiramgadaba phibam ado uningdabana mamit ushinduna adumak leibinima kangkha makha aduda nupi amada kapagi khonjal adu lepkhri adudagi matungda wheelchair na laimai di chatpagi makhol ama oina amok semkhri aduga magi phamung mamang aduaida miyoiba ama hangar handa satuna leibagi sahumsu sayon bana fangi sayon ba mamitu ushinna mabokningda isor khurumi mabu amukta kanbi haina kaptuna haijai tanja adudani magi hek nakong manakta sonthagnana nupi amagi akiba khonjal na chuiron oina hairakpado ngasini sorna nangbo kanbeba ngamaroi adamna hek chirol torokpadagi sayon ma mamit ado fatpangi tanja sana room adigi mai so fat ngale mana mamit hek pangbaga uraklami yaichangi phibam kairaba mamai mamit ingakte ngairaba phizol adusu ina punghang nganglaba masamana pungpha faraba saktam aduna thongjin adwaida leplega mayado higatuna mangonda noksilakba ado sayon ba khangpre khangna phuk hogali aduga makol hauna lawi adubu mana lawriba khonjal ado ka adudagi mapan thokpa ngamda manungda ninduna leiki yaichan gi thawai edu tabli sayon bagi manakta sumsum changsili adubu mage manak yoramdai thawai ado tapna mangki sayon magi akoi badu yengi yaichan gi thawai de aduma uba phangkhudri sayon ba tumina ngai haklei madugi matung magi oi thangba lengsum aduda tunglomdagi ingli lawba khut amana pairak lawai litolgi samgata chapchap yungki mamai ado tapna leiduna makhut aduda yingla ami adubu karisu leiramdi mekup aduda magi hek mamang baktada chena amakak taduna leromi thupsunduna sayon ba chena ado phaktorak laka yengi masagi handwriting adumak na irami wahi khara asumna yaichangi asiba hakchang aina imphal turengi mapanda plastic amuba ama yumsindana phumlami thongjuga kyam gaiga tainaba adwaida water supply ising chanmagi tower ama leiba adudani makharamda meter kurmuk chatlaga asi haibong papi ama hobani madugi makhongda kitang luna tawtharaga yaichangi asiba akchang phangani mama sana ikhibadi leiti adubu magi handwriting gadi chapmani thanaba mikopta sayon bagi mangak samda thauri kungui ama huksan khrai kadomdagino khangda
Sayonba thawri ado lauthoknanaba hotnai adubu thawri aduna phat laksalakpana ma lauthokpa ngamlamdi. Thangnaba mikupta sayonbagi haksang ado thawri aduna selling tamna jingki. Sayonba makhong makhuttu phidring kawi adubu thawri aduna kana laktuna jingki mathakta yangkhatkibana magi upai liramdi. Second khara adom masa ado phidring kauramlaba ado lepkhri padak takri. Sayonbagi aruibado sor honkri. Mara thawri yaliba adugi hek makhada taduna leiri. Magi handwriting na iba note ado. Note adudana palli. Yaichen ki asiba haksang aduna phumduna leiriba mafam ado. Sayonbagi haksang na selling mathak aduda thawri yanduna masado tantha amada hairiba ado ubada. Yaichen ki thawai adu piana nokjai. Matang asida wari asi loijari, wari asi patokchuba matanda. Soy kilang kibi yaurba sumiyam na ngakpiyo haijari.